Maharajimena ngasi Paumi Singh puba MSC gi bus yaingang popila na chathan khidaba thawongi mayokta RPI Delhi Youth Wing Manipurna Union Defence Minister Rajnath Singh da waka cherol pisun krai memorandum pisilaba matung thadorpa video release amada wing asigi president KH Boris amadi working president Lamngan bana fongdorpada State Tourism Department senduna ngasidagi pangthokpa hokiba Ziroi Lily Festival asigidama security ningthina pigani haiba wafam lengaki maikaidagi thamkhraga Manipurda Manipur haina thaba gari chatpa yaroi haiba wafam asima Manipur muthatkadabani haibaga chap manai Chathakiba thawong adu kanagi order makhadano kanana luchingbano haiba kupna thidoktuna matik chaba chairak pigadabani haiba wafam sing palli Maharajimena asina Manipur State Transport ki bus asi thingaga Manipur asi longthokho natraga karimo posak amana khumjalo hariba se isagi Imalaibak Manipur asi ja manungda chana isagi Imalaibak Manipur gi maming asi thepada khumjalo hariba se masi kanana makhoida order pibano kanagi instruction dagi tawbano amasung hariba Maharajimena asi kanana lusingbano makhoigi mathakta yamna thuna investigation team ama semduna makhoigi mathakta investigation tawba amasung makhoina tawriba posak ase Manipur manung asida Manipur thaba gari chalandaba haiba se yamna phajadaba amasung lujadaba thawong ne